ngasi gi maroi ba pauda hau ki nimit nini humni akan menong subadagi manipur tampak ki maroi ba tural singi imai wangle imphal tural amasung nambul tural gi imai khudong thiningai oire ima kaithal semjin sajan bagi thabak athung matam da loishinna ba center amadi state ta khangalagani haina governor dr nazma heptullah na phongdokre amadi Kali Khola village amadi masigi akoibada lebak namthaki badagi mi sangbada district magistrate na thingba thamkre kurumjare ISTV ki manipuri paw meng tabiri busing butaram noksari hauji paw sandong pizari Nimit nini humni akan menong subadagi manipur tampak ki maroi ba tural singi imai wangle imphal tural amasung nambol tural gi imai khudong chiningai oire imphal tural gi long nambal nemba mafam kya ising pathaba yaure IFC din oiraliba film achidagi mikum na hom sing na leire iril tural gi imai di thoina khudong chiningai oidri Nimit nini humni akan menong subadagi manipur tampak ki maroi ba nambol tural gi imai wangkhalapana Tagyal Khongbal ki jaga singda ising patropadagi Tagyal GP gi pradhan Kangjam Somalata Devina maki maikaidagi leibak haiduna ising manbagi thabak jathakre Kangpokpi district ki Kalapahada ngase yug tural dagi pathorakpa isingna yung 13 thumjin khibadagi Kalapahar Gorkha High School da district administration na relief camp hangduna thamkre Makuligi yum taret amasu upper Kalapahar added UP school da leiri Nepali singna Kali Tural Harga Khangnaba Kali Khola amasung Makuligi Marakta Senba Tural asi Thasiki Tara Mathidagi Surakhiba Nong amasung Leibak Sekhaifam Maphamda Ising Makholakpa Singadu ngasi pathoraktuna Chentharakibani District Administration na Uraliba Piyu Masikum na Yangsinbaga Loinana Mairenaba Authority ga Khusamnaduna akan bathabak lokatli Amaromda Koksangbul Khulgi Myoy ama ngasi yupung mapalom tabada Kaichel Manbi Khulgi Manak Imphal Tural da Senthakibadagi thiba khangdana leiri Muesigi maming pongmilang sahi kuntra manga apokpa lunsak sithau kawi kaichelman bi amasung koksangbung gi khunja singna modbung area phawba thibagi thabak chathaki adubu hauji phawba phangbangam ri hairi Kangpokpi district ki isawna sohalaba mafam singda social welfare minister Nemsa Kipgen amasung IFCD minister Letpau Hawkim na satuna yangsin baga loinana relief camp singda mateng pangkre minister ani ki khongzara sida Sengmai Kendra gi MLA Dingo Principal Secretary Kangpokpi in charge amasung DC T Ranjisuloy nakhi Kalapahar Government High School da hangliba relief camp amasung Makuli Khulgi relief camp ta sana thangnaba polam cheng amadi salgi mateng pangki Toribari gi Goma High School da hangliba relief camp da su Social Welfare Minister na satuna yangsan bagalonena sengbek kun amasung hawai kg chama mateng pangki Minister na Kongpau Khulda satuna lofam sing ising na mahun tangat kiba mafam yangsan ki Social Welfare Minister Nemsa Kipgena Lebak Sekhaiba Madi Isawna Awaba Taraba Singda Myoibigi Minung Sigalonena Kudakyoina Mateng Sipibani Awana Taraba Singidama Government Ki Maikaidagi Pangmuya Mateng Pangani Haiki On top priority Nuko de Johat Nizolak Ningai Mapom the DC Ganang Kadai the Sasada Ade what in a government of the Gisu in a pounding General Ima Kaital Semjin Sajin bagi thabak atu matam da loishinaba center amadi state ta khangalagani haina governor Dr Nazma Heptullah ngase Ima Kaital gi pibam yangsen bagi khomsa ta phongdokre Arkwena sohar badagi Semjin Sajiliba Ima Kaital gi pibam governor na yangsen baduda Kaital pambi Ima singna hakthengna unaduna wari sake Kaital pambi Ima singna nungjunu sagi thengari ba gi matang da governor da khanganki Ima ibel singi maikai dagi governor da khudol pot piki PGB ki manung da nupi khaktana famba Ima Kaital yangsen bahai basi mathau tai haiki We are very proud of the women of the delay of the repair of their market is causing them a lot of hardship. It's hot, there is no electricity, during the rain the water is leaking. Everybody used to come and tell me about it. Saki bazungi tang mari dagi Kangpokpi district ki manung zanba Upper Toribari village Kalikhola village ta song na lebak namtha ki badagi makhata na khudong chinangai ba piom lakpadagi mi sangbada district magistrate na thing bathamkre
लेबांग नंथबगी चांग असि नोंग नोंबगी हेंगलकले मफम असिदा लेरंबा युम कुंथ्रारोम लेबा यादबदगी गोमा देवी गवर्नमेंट हाई स्कूल दा रिलीफ कैंप हांगदुना लेरी लेबांग नमथरिबा मफम अदुदा तोंगान तोंगान बा मफम क्यादगी मियोय क्या येंगबा लाकपना मदुबु कंट्रोल तोंगना होनबदा पुलिसना साउना खुदोंग सादबा मायोंगरी लेबांग नमथबगी सांग हेंगलकलिबा सिबु यंगसिनबा मफम अदुदा लेरिबा फॉरेस्ट डिपार्टमेंट IFCD डिपार्टमेंट MSPGCL डिस्ट्रिक्ट पुलिस जियोलॉजिस्ट ऑफ जियोलॉजिकल सर्वे ऑफ इंडिया BRTF की ऑफिसर सिंगसु मफम अदुदा लाक्लिबा मियामना खुदोंग सादबा मायोंग हले हाइरी मथौ तौरिबा ऑफिशियल सिंगना खुदोंग सादबा मायोंग हलिबा अमदि मतम अमदा हेक्टर हेना खुदोंग चिनिंगाइबा पिबमदा लेबांग नमथकिबा याबदा कोली खोला विलेज तगी किलोमीटर अमगी रेडियस ता शेयर PC चामगा निफुमरी क्लोज टू गी मतुंगिना म्युएसिंग संगबा अथिंगबा थमखिबनि हाइरी मखा ताबो ऑर्डर मथोकिबा फावबा अथिंगबा सि लेखिगनी डिस्ट्रिक्ट एडमिनिस्ट्रेशन की फंगबा पावदा लेबाक से खारिबा मफम असिदा नेशनल डिजास्टर मैनेजमेंट अथॉरिटी GSI CRRI CWC DRO अमसोंग IMD गी अखंग है कांगु अमा हयंग लाक्तोर यंगसिलगनी हाइरी सेरक सिदा इम्फाल मोरे लंबिगे टेक्नोपल एरिया दा ममांग रिसिंग निखाइबदगी वैली ब्रिज अमना समजिंदुना हौजी हौजी सनरिबा थोंग असि नोंग लेप्तना सिबदगी फाउंडेशन की सरुक किंथबा हौरे मखाताना नोंग सुरकलबदी लेबाक सिंग किंथाखिदुना थोंग असि सेंथखिबा याबगी फिबमदा लैरे हाइरे नेशनल फूड सिक्योरिटी एक्ट की मखादा नंबोल केंद्र की पिफम थोकपा था मंगा की चेंग मांगख्रे हाइना BJP लुसिंगबा थोंगनौगम सावबना फोंदोखरे ngasi party si office ta pangtokpa pawgi mifam amada sawbana kendra si gi oina mamang sahi gi November thadagi handak sahi March tha phawgi cheng miyam da phanghanre mai renaba department ta hanglubadagi tha manga khaki cheng chingthokre phongdorpa maramna seng adu kendra si gi MLA na narol dalation ki ba oiramba yabagi chingnaba leire maramasina government na miyam da phangan ki raba cheng gi mari makong tigat piu hairi Satu है पार्टी पर कामना जो है पावका है करेगा गवर्नमेंट 16 की नवंबर दिसंबर कोई गवर्नमेंट आती है नवंबर दिसंबर का मात्र दारुण सिस्टम अदुगा जनवरी फरवरी मार्च 2017 हाई बसी की चीज़ हुआ था जो शायद गवर्नमेंट को है कनाना एजेंसी चुना लोगों के अलग अलग पावर की नामना लिखा तो है Maitei Mepu Mapung Fana Sokotpa Lola Mohenvada Bengali Megta Ladibal Lyric Sing Oza Singna Maitei Megta Handotuna Itongna Bohonabada Ahen Mamiang Jangbiu Haina Education Minister T.S. Rajesh Shyam Nangasi Jam College of Arts the Pangtokpa Maitei Meg Orientation Program Hoktopuki Tharomda Pongdokre Tharomadada Maitei Meki BA the Tangbadaba Textbook Amasu Pongki Director of Language Planning and Implementation Sindura Pangtokiba Tharomadada Minister Rajesh Shyamna Furuk ama sokotpada lol nasu masak taklibani Maitei Mepu sokotpa lol ama ohenbada Oza Singge ahenba thodang lai haike Ngasi yam harawzardi BA gi textbook launch toba akogi Maitei Meg si yam infancy stage yam napikli wangangi stage atmai leiramba urambaga suddenly growth si yam la akogi BA gi level ho la ko harise Habit young one progress and fast progress lay. Haizel Masi, the Maktamang election video was asking Milali Mui members putting up Aduga Maruina Quidi Toman Quidi NGO Sing Amadi Quidi language planning Amadi implementation department Mayam Punoki late na kan honorable Madudi falling Masik Madui the Makta Harna. Mayam puno aku thamai nungi thagat pa ngorok se. Tharomadada Education की Parliamentary Secretary K. Ravindro, Language Planning and Implementation की Director Dr. L. Manihar Amadi, Jam College of Arts के Principal K. S. Sarangajit Saruk याखे. सेंगमाई केंद्र के MLA सु ओइबा Parliamentary Secretary S. Dingona थांगमाई बंदगी लेशाबी अमा लौदबगा मई लेना वाटोक ओइबा से थांगमाई बंगी क्लब अमदी मेरा पाइबी सिंगना मखाताना यावरारोय हाइरी ngasi Manipur Press Club ta मेरा पाइबी सिंगल लोइना पांगथोकिबा पावगी मिफम अमदा थांगमाई बन United Club की General Secretary L. Pratapna
mamangda thangmaiban gi miyam na yaukibadu lamdam adugi nupi masa ma namthak tawramle haina media da yaroppadagi yaukibani adubu makatana season bada nupi amasung nupa animak lamchat mawongsa daba miwaisingni khangmadagi yaudabagi firep lobani makoi anina leinaba aron mamari gi khudam sangdam sing club ta sapsana leire thogdok asina sekmai amasung thangmaiban kendra gi praja singi marakta unkanabagi phiyom leiriba si nungaite sekmai gi miyamna makoi ani gi maramda kupna khanglabadi club asidagi khanglaba yagani haiki ani makse afabam tanate nupisu akhoi lamsat nai dabagi saja satpa adu nupas lamsat nai dabagi saja satpa nakal ani makse afabam tanate adu karigumba semai kendra gi imai ben sing praja singna khangbi nimba leiraga su Thailand United Club ki nak la akanda moini gi chalamiba saktam moini gi lichat mayam gi moini akuppa akhoi de loi lei haitare praja sing de samamna ba pohanba je matunga akhoi amuna sigi damakta mokoi ani gi phattaba lamsat sida akhoi club amsung mera sing yawra Imphal West Narcotics Cell Namue Anidagi International Market Lupa Lak Nifurong Gadaba Heroin number 4 Gak Mue Ani Heroin number 4 Gak Wanana Fare Todogasi Ngasinutil Pung Ahumakairam Tabada Mahabali Lambigi Hockey Bank Mapada Fabani Faraba Mue Ani Aduna Lungdim Tilhopau Sahik Yankaini Choi Apokpa Hol Khozam Amadi Holun Nam Laiching Sahini Fumanga Mapuroiba Hol Kholun Kawi Mokrani Mark Sandal District Langsing Village Tagini Polam sing adu SDC so mungi mamangda mafam dumakta puthok sis tauki thogdoga singa medenana additional SP Imphal West Priyadasni Laishram na phongdoki bada akang naba paw mo phangwadagi Imphal West Narcotics Cell gi OC Ranjina Lusingba team amana number 4 adu leiba yonba jathana ba hona ringida fagat pangam kibani fagat kiba da Imphal East District Police ki kangbuda paw piduna makhoi shulaina ki Polam sing adu Maruti Swift Desire registration number MN03A3277 manungda Pampers saina thaba diaper packet amagi manungda yaron kibani Arunbana gram Zahumyang Khaini International Market ta Lupalla Nifurongi mamal oigani Farba Mioi Singh NDPS ki makada ain yoiba chapsaba thabak lapkhatnaba marileinaba police station singda khuchanaragani haiki akoigi pinaraga yonaraga adugi transaction chatha Minaramba Asagi co-accused Haibatare Holun Lamnailing Haiba 45 years wife of Holkolun of Langching village Chandel district Manipur Mahak Sishu Equina Adum on the spot Adum Pabangame Thasgi Tangtara da Assamdagi Imphal Tamna Thaupudan Lakpa Tata truck amagi driver Sakang Dabasinga Dimapurdagi Imphal on the Lakpa 10 mile asi 6 mile gi lonaba jagadagi fakre haire fakra miyo dudi takhelambam James sahi kunipan apokpa Rajen sanam sandrok mringlekai dagi ni haire hauji phawba sakhangdaba singna phajinduna thamliba driver takhelambam James bu asoyangam yaudana thadopiro haiduna ngasi sanam sandrok community hall da sanam sandrok apunma maira pai bilubna sinduna nupi singna wakan mifam phamkre sakhangdaba singna phajinduna thamkraba driver James kiloinabi Tekelamam Ongbi Roma Devina Fongdorapada Maki Mapure Babu Minungsi yang laga Thadopirau Imung Manungi Laitalara Puduna Laibani Haina Fongdoraki Hai bese Magi Maran Karino Kari Lalambagi no Magi Lalamaga Sumagi Tik the Kaina Masani Kalaga Thadok Tik the Kaina Thadopiro I in Payok and Asian Bangam Zoro Sim Isani Kalagani I poor bese Take the kind of Tadopira, see the family. Tanker driver James Atumatamda take the Kaidana Tadopirnaba, all Manipur road transport drivers and motors worker unionisu made a never sing puning singsili. A him till Naidana Miam with Tabak Toriba drivers in the Asigumba Awabe Piviganu Heidi. Hosipo Gibraltar Atima Brematang, Lozeri. Bhai Gurudas Group of Institutions Sangarur Punjab na students ko ding maki imagination ki path discover tawbogi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayengi yumbiro puthokwa institute ni city swarajinge kuri no tu ti cha much kuri go city yo chi ni hai Masigi Yoshidi Tata Tisconi ne. Dudi Sanagi Mohut Yangan Sinway Andre
beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 foundation course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangtem, third position Saha Minas, fourth Rosaria Thonausim and Kushi Kumalambam, sixth position Michael Atom, 20th Kapting Tabam Hine Devi and 24th Jasmine Hekuzum. Hari limited seats. Hakchangi labor somak padagi producing aktaba, hakchang choktarba, tumba chaba yaraktaba, khung hamba nungayaktaba singidabak, amatta nayaba upaidi, Jolib Sire, amasung Jolib capsule group channel in Sinabio. I call it God's grace when I secured the first position in SSLC exam 2017. My heartfelt gratitude goes to my family, my well-wishers and BYS, where I was blessed with outstanding faculty and the most academic atmosphere. I feel BYS is not only one of the trusted centers but also a dream come true for any student. Priyanka Moirangthem. Irudio Coaching Institute, Kasampa Tautomlekai behind Baigo Hotel. Admission opens for 5-month CBSE foundation course for class 11 science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact office of the Irudio Coaching Institute, Kasampa Tautomlekai behind Baigo Hotel. Contact number 8131025634. Break matung da taram na moksari makataba pawda. English Tinari Tara Mangagi, July the Toki by Sing Sauda, Amangata Nang Kravasinda, Pitoknaba, National Disaster Relief Fund Gi Senpam, Bisnupur Disi Nangasi Power Yantokana Lere. Beneficiaries Samada, Atumatamda, Relief Ki Senpamasi, Yantoktrabadi, Makal Makaka Yakongjang Sang Silagani Haina, Borayang B, GP Manung Zanba, Sandang Kongi, JSina Fongdorakle. Manipur Press Club, Paugi Mipam Amada, Hiramaska Maydena, JSC Amasemde. Relief ki sanpa madu mamangda disina thokibo order kakhalaga pigani hairibasi yabo ngamloi haina secretary aistom bana phongdoki Student Union of Kanglai Panga Sinduna Pangtokiba Taruk Suba Suk State Level Spelling Competition amasung Manipuri Ariba Rolgi Lolgi Wahantok Sangdam Nabagi Manamatum Manipur University gi Mims Hall de Thokre Thoramadida Modern College ki Associate Professor Eramba Dr. Haubam Indra Kumar CCSK ki President Arjun Telhiba Suki President NG Govind Maiteso Sargyake Haubam Indra Kumar na Sukna Pangtholiba Sangdam Nabasi Manipuri Lol Classical Lol da Chananaba Sangchaliba Khongthang Saruk Amani Haibayai Ariba Lol Nongonumagi Kaukslaliba si Hawak liba naha singda Kanganba Tangai Fade Haiki Second objective nationalism is spiritual. Other also objective capacity building the leadership leadership capacity Kharit rice ki package amasung practice ki matangda akhang hai singaunaduna hena sathok lehenna ba thoram ama Langtabal Kendra gi manung sanba kaibung ainam lekai da pangchokre ICAR Krishi Vigan Kendra Imphal West amadi Ibudaw Khagem ba Silam Sintha Lomi Lukna Sinna pangtoki ba thoram aduda BJP Manipur Pradesh ki Treasurer Robin Blackie ICAR Krishi Vigan Kendra Imphal Iski Assistant Chief Technical Officer Dr. RK Nirmala Dr. Lydia Zimik Langtabal Mantri Khongi Pradhan A Imotom Basasoryake Robin Blackina, Lomi Sina no Wallow Patap Sizinaduna, Hena Satok Lenaba, Panagadabani Haike. Pradhan Mantri Uzwala Scheme Gi Makada, Oinam Kendragi Oina, Tanglei Gas Agency, Oinami Kutang the Pirakpa, Gas Connection, Kendra Sikimur Oiriba, Manipur Pollution Control Board Ki Chairman, L. Radhakishore Yantokre. Kaino Kaichal Community Hall the Pankokiba Thoromaduda, L. Radhakishorna, Tha Sigi Mangada, Chief Minister na Haudoki by Scheme Masi, Kendra Sigi Oina, Beneficiary Jani Humbragi Manunda, Muitaragi Hana Gas Sinabani, Makata Sing Hayang Dagi, Mapamapam the Satuna, Yantolagani Haiki.
Bishanpur district ki Wainam gi Tanglei Gas Agency asina chani ga 70 270 ase hojik maki makutta ahan lagi oina hojik release tawle. District Agriculture Officer Imphal West ki miyang makada kamong nupi zakwa thorang lupna senduna longmi singi awareness thoram ama kamong community hall da pangthokre. Thoram aduda I Gyaneshwar KVK Thawal gi Tomba SDOAO ke Rameshwari kamong nupi zakwa thorang lup ki Secretary M Sakisu saruk yaki. Thorang gi saruk ama oina khangalaba miyoi kunmanga da lohida kapna bapam sing yanthokki. Kaman area development ki makada moirang mat ki khunja single khusam naduna leibak le hau ising masung pambi habesda training program ama pangchokre thoramadu da department asigi EEO tiken KVK Thawal ge S Suramangol revenue officer kunjarasta resource person oina sarugyaki Langtrabal kendra gi manung sanba 20/1 ahong sangbam lekai gi PDS agena ningthina chengyen thoktre amadi local MLA na aranba sogale haina ngarang media da phongtok ki bawa phamadu aranba yumpham jawk da bamadi MLA bu mingcha thina ba phongtok pani haina PDS agency na Manipur press kapta sengdokre PDS ki agent L Tuleshwari na agency na chengyen thokta ba leite Manipur gi manung da su langthabal kendra na khwaide ki ningthina chengyen ba kendra ni wafamasi lanai mioi kharana gyan ta da badagi media da phongtok pani amarom dana nampu da makoi na seng yenana ba chatharakpa thong ni haiki MLA sibu nungsibo oyamba taragadi prajagi khalamba oy taragadi loina bu khaneraga yaba punamakse hairiba haidi mioi kharasina MLA bu phadana phattana prajada unana bugidamakta mingchathina bugidamakta newspaper da hapsen birakpa Uripu kendra gi manung sanba NG college ki awang thangba lambi marile nabo authority na mieng jangbi da badagi nong khajiktang tabagai sing thumjinduna asat o singda chawna khudong sa da mayok na hale lamdam adungi miyamna lambi asi athu matamda semjin haningbagi apamba phongdok narakle ngasi pawmi kangbu amana mafam adura sangsin yengbada lambi aduga thangnana leiba range ki staff quarter sing thumjilamba su thengnaki masna maram ojuna quarter sing aduda leiba staff sing nong tarabadi office ka ba ngamdabagi phibam da leire staff quarter sing adusu marile naba singna yengsin biu hairi Kairau kendra ki manung sanba Kairau Makting Gram Panchayat ki hauzik oriba lambi thong ki phibam ka hena phatre haina Kairau Makting Gram Panchayat ki Jila Parishad member Abdul Salam na phongdorakle haukiba mikhal mamangda kyam gaidagi irilbung lilong yaungna lambi sengbani haina dawrom laga ngasi phawa sembidri athuba matamda sarkar gi mai leinaba singna miyeng changbiu haikhe sidagi haigak chibada irilbung daba lambi chat yadre kong atangaire hauzik leiriba akoi kendra ji phibamji Vote ki matamda social worker ni na mayam tholakwa piktana tholakwa candidate tara mari ma he tholakwa aduga vote maya nataba topa matam sumaina miyam ge wa matamda na mi phoi udaba tholakwa che thengnadaba ICDS Technopalgi CDPO transfer to yaru haina Anganwadi Worker and Helper Welfare Association More block na marile neba singi ponging singsile More ward number 9 da pangtukpa pawgi mifam amada association asigi president Vakhoneng Matena CDPO si lebedagi Samjalda ICDS project kumang soksilna paikhalibani district asida makhata na thambiduna miyam da kanaba phangan biu hairi tawminagi dobas leiri adu maram oina ma chathogi dobas ekhoi da khara akai badi leigani haina khalle asi maram na ekhoi government na jaradi masi lauthok bi ganu haina ekhoi sar case varpananda amasi lauthok pi ganu haina ekhoi majam sina haiza Apunba moirang longmi lupna KVK uloga kusamaduna longmi singi awareness program ama ngang khalawai maning community hall da pangthokre thoramadu da jila parishad member mutum Birasandra KVK ulogi Dr. A Taraji SMS agronomy gi Dr. S Sahensu Saryaki Apunba moirang longmi lup ki secretary L Manglemna atai district singa yangnarubada moirang asi lau sungubagi lamda sochana leiribasi kharadang oirabasu menkananaba thoramasi pangthokpani haiki Sakhiba tang mapanda Tagel Industrial Estate laiba Silver Dew packaged drinking water putoliba Loktak Industries ki factory mai sakpadagi
sauna amangata thokibabu pasoi kendra gi MLA Kumari AK Mirabai na nungaitaba phungtukpa kalonena Loktak Industries ki proprietor Gizchandra Sarmada lupa lising kuntra gi mateng pikre ice cream gi tongan mamakal gi polam gutholiba quality wall Imphal da mamal hena yoli haina social media da fazadaba boror kya phongdorliba si laibak thibani haina quality wall Imphal gi manager ke bizia sanuna phongdokle DM Press campus laiba godown da pangtokpa pawgi mifam amada mangna housing Imphal da laiba si retailer ni Guwahati dagi distributor dagi lobani ahan ba Imphal di Europa matam da campaign na Imphal Europa gi thokdang lorami Manipur da ban blockade toiba lambi fatabana maram oiraga lakpiu yakije Guwahati dagi lobagi thokdang Imphal gi retailer na lobadagi purakpada khudong sadba kya thengnabana MRP dagi khara hengalaga yoli porasi laiba lakpa khudingmakta mamal hengatpagi maram phajana khanganduna lakli adu mioi kharana social media da phajadaba mong da phongdorakpasi laibakthibani haiki khangbining ba ofam lairaga su akoi office yam chauna hangaga leiri aduga podo leibi matamda noin maman heli basi kari maram gino haibadu munna hangbiraga madamdu da moina details su khangbiraga chalamaga di sigumba nungaitaba singse matung dabada thoe na khaleba Imphal West Police Commando na KCP MC Progressive ki active member am fare police tagi phongwa pawda fagalaba miwesi gi maming longjam yaifaba sahi kuntra mathoi apokpa El Gozau upokpi makhalekai dagi ni hairi kada Imphal East District Committee gi kangbu amana kairau wangkhemda yu yonba vendor amada drive chalubada thang paiduna tanarakre hairi kada head office ta pangtokpa pawgi mifam amada thomi amana thogdok se senariba en khoidong apokpa ibotombi wangkhem maning lekai gi mathakta chapchaba thabak lokhatkani thogdok matang da Irilbung police station da wakat pachalubada lo haiba yakide women police station da chalu case lokhatpa yaro haiba wafam thamduna thaidolaga leibagi thawong yaningde haikri Manipur Legislative Assembly gi speaker Waikem Zana hausi class 12 tamliba mahroi singasi Bengali script pa bathokidre sahi khagi matung dadi mahroi sing MA fawa maitai mek tamlagani makhoi gi yenglaga amasung tungda horak doriba mirol gi khalaga mitai mekna assembly gi proceeding atai lolgumna fongbagi tangai padaba lakle haiba wapambo milalna thagatpa fongdorakle hauji amuka sahanate ma brematang dominase Imphal Heart Institute, a complete cardiac care hospital with 24/7 ICCU at Sagobal Moirang Nedak. 25 open surgeries has been done successfully. Angiography, pacemaker implantation, 2D ether, 24-hour Holter are also done. For detail, please visit Imphal Heart Institute, Sagobal Moirang Nedak. Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se aham sundokpa product oibana calling zade taken day mapangil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Delicious cookies from Likla Bakery. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdok jaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong jaba matam ama yenglaga sanaba lakpiyu. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Kanagumana low incall building plot rent lining by yoning balergadi adongi low incall building itse sang pubiratuna laiba yon ba irai laina yagani loina na 2-wheeler 4-wheeler laiba yon ba khudong chabasu pijari with consulting lawyer. Please contact Landmark Real Estate Agent Nagamapal Rinse Road, Imphal West, Manipur 795001 adjacent to Sapun X-ray.
डॉक्टर ISTV सगोल सेम खुदिंगी नुमिदांग वायरम पुंग तरुक ताबा मतम संदूक चबा लाइव फोनिंग प्रोग्राम नि लागिब तांग तरा मंगा सगोल से नुमित डॉक्टर याइखोंबा तावरेम चाइल्ड स्पेशलिस्ट सीजर हॉस्पिटल इन रिसर्च इंस्टीट्यूट असिना गेस्ट डॉक्टर ओइबिगनी टॉपिक ना कालेन थाद नागनबा अंगांग सिंगी लेना हाइबा सिनी अदुम कॉल तौबिरकदबा अखोई फोन नंबर 24423336 ब्रेक की मतुंगदा अमकसना तराम नोक्सरी मखताबा पाउदा काउंसिल अमसुंग CBS सिना लौबा हंडक सहीगी क्लास 10 अमसुंग 12 के एग्जाम न माय पाकलबा तराव फ्रुकी महरे सिंह ओपगी थौरम अमा तराव स्टूडेंट यूनियन सिनुना चांदेल डिस्ट्रिक्ट की करिंग मुइखुलदा पांगथोखरे थौरम अदुदा ADC चांदेल की CEO TS कोठाना इंस्पेक्टर ऑफ स्कूल चांदेल TK मोसिल पानासु सरगाके BJP जिरीबा मंडलना MOVC की पार्लियामेंट्री सेक्रेटरी MD असबुद्दीन PWD गेस्ट हाउस जिरीबाम ओखरे थरमदुदा जिरीबाम BJP मोर्चा की प्रेसिडेंट P राकेशोर BJP की जनरल सेक्रेटरी K शरद कुमार महिला मोर्चा की प्रेसिडेंट N सुमति बलासु सरगाखी तमिंगलोंगदगी इम्फाल सेलिबा पैसेंजर पुबा टैक्सी की भाड़ा लुपा सामरी लेपखरे जॉइंट फोरम फॉर ट्रांसपोर्ट वेलफेयर तमिंगलोंग सिंधुना गाड़ी की काउंटर सिंह गाड़ी की मपू अमदी फ्रंटियल ऑर्गेनाइजेशन की अपुन मिफम अमा जलियारोंग हाउस तमिंगलोंग पांथोक्लबा मतुंग सनफम असिदा यानबा पुरखिबनी मिफम अदुना लंबीसदा पुलिसना सेल लोबगी मतंगदसु हक्चिन खनकी मेडिलेंड हेल्थ केयर एंड कंसल्टेंसी सर्विस की मियंग मखादा यूथ ब्राइटर क्लब लंगदुम अमदी कैराव GP की वार्ड मेंबर अरामबम बलागा कुसबदुना सीजा आई केयर फाउंडेशन की मखादा लेमना लाइंग बगलोइना अताब ममलदा मिड सर्जरी तोबगी कैंप नोंपोंग निंथौ पांथुबी कम्युनिटी हॉल लंगदुमदा पांथोखरे मणिपुर की अमतंगारबा ऑटोनोमस कॉलेज अमा ओरिबा ओरिएंटल कॉलेज असी अवापा क्याना पिकथले मरक असिदा जुन की तांग तरुकता कॉलेज असिदा ज्योग्राफी की ओजा असिस्टेंट प्रोफेसर W सुनील सिंगाबू CI कॉलेज मिस्तुपुरदा यूटिलाइजेशन ऑर्डर ठोकिबा असि हक्सन लवी हाइना कॉलेज असिगी स्टूडेंट यूनियन खंगलगले अथु मतमदा ट्रांसफर तोबगी ऑर्डर कक्पा नत्रगा मुहुत अमा थरकनबा सरकार की पुंगिंग सिंसिलगले हौजि मखाताना सानबगी पावबु फंगबिगनी ngasi sanabagi pauda World Taekwondo Federation akhangalakpagi matugina Taekwondo Federation of India na pangthokpa Nations Championship ta saruk yaba singna Global Athlete License paiba yaragani apply toning singna akupa marol amadi mrena bache sang sing All Manipur Taekwondo Association dagi khanglaba yagani haire amaramda Taekwondo Federation of India na yaithoktuna lakiba ahumlak suba National Cadet Kurogi Taekwondo Championship sahi asigi July 19 dagi Kulumdoi Fawa Bhubaneswar gi Railway Stadium da pangthoklagani Championship ase saruyagadaba Manipur team gi coach ani amadi sanaroi 18 khankhre Football sanaroi singi inter district transfer da ngasi sanaroi ahumna amfada apply torakre Hosi Minh City Vietnam da Jun kundagi July 5 fawa chathagadaba intensive training camp ta saruyarugadaba Bobinam player tare kiming lokthokre Thasigi tara mangadagi tara nipan fawba Nagaland Cricket Stadium da chathagadaba under 19 triangular series da sarugyarunaba Manipur gi sanaroi taru kiming lokthokre Farizam Robindrana team coach oina khankre hairi All Manipur Bodybuilding and Fitness Association gi English singani tara tare tara nipan dagi English singani kun kunmathoi fawbugi thaupunaba President da Moirangthem Deven General Secretary da Irengbam Bipin khankre hairi Second Khurizam Ram Narayan Sastri Memorial State Level Open Chess Tournament English singani tara tare lagliba jungi kunmanga dagi July 2 fawba pangthoklagani hairi Refresh Examination Fitness Test thasigi tara mathoida tawgani toramba du matam sana mai renaba che sang sing pisilaktabana lagliba jungi tang tara nipan gi ayuk pung tareta Bisnupur Mini Stadium da pangthoklagani hairi
Hauji makhatana sanabagi pau bayani thamjamdagi fangbigani. All India Football Federation gi makhada All Manipur Football Association asinduna Manipur da ahan boina trainer kunmari na saruk yaduna pangtholiba numit mangani gi oiba AIFF D license course ki ngasi marini sanba ayuk session da Kumalampak Artificial Turf Ground da Practical Examination 1 Kumalampak Sports Complex da laiba Manipur Olympic Association gi conference hall da nutrition injury prevention hydration amadi parts at ki matang da All India Football Federation gi AIFF instructor L Sauguna Sugai Nataki Nungtilgi session da All Manipur Football Association gi referee instructor L Yaimana football masana gi laws of games ki matang da marik sumna phasana taki bagaloina practical examination 2 su Kumalampak Artificial Turf Ground da pangthokre pangtholiba course asigi matang da AIFF ki instruction gi matungina observer oina lakiba AFC regional instructor Soibam Ekendro na phongdokibada masigi aim the object aduga masigi role responsible Mayam City Yam Chawi. D license, this is the first step to over to step in the professional courses. Professional course amu ora pagi ahan based step to nifta D license passed or AIFF. Adagi damu AIFF natraga AFC ki C license da amu participate awu yagani. Kai gumba si layu phagna khagi yaurba coaching si passed or coaching si after 3 months tha ahum gi matungda makoina AFC ki natraga AIFF ki C license coaching course yaugani. Adagi moina AFC ki AIFF C license to pass already. Sahi ani mukun experience tala matung da AIFF na traga AFC ki marun AFC ni AIFF ki B license di late. Aduna akoi AFC B license to maina matang ai koi ki professional ki coaching da step in ki ahan ba si adu ba kanoni akoi yaur si 24 courses ni 24 courses sing how many courses will cross this license or not I can't say exactly, it depends upon their performance. Adana masigi emada objective aikoi Manipur gi amadi India gi oina adagi North East gi oina professional courses ta khong thaning bagi ahan state ne kon D license na kon AIFF D license ta wis Amaronda pangtholiba course asida Manipur gi lehaudi haukiba international football sanaroi Ice Napoleon Khelemba Bungo James Manitombi yauna ataikia su saruk yari course asida saruk yariba international footballer Ice Napoleon ai collecting international playing koina ngasi nakchari si koi hauri ba koi angang ning sida koi future da koi afa sanaroi putono gi damakta koi miam thawai chang yauna haidi ana unoba tactics technique mayam tamnabi damakta ngasi koina D license da sabya dabni Satariba namit mangani goiba course asi hayeng loisel lagani LSK Kangkut Wangoi IWAK Kangkut Wabagai Gopal Dev Kangkut Ya School IWKK Usekon Kangkut KKCO Kaishamtong Elangon Mekai Kangkut CISLKN Nambol Bamdiar Kangkut CISLKN Nambol Kangkut NM Kangkut Nambun Mafal Sahi Sigi Humpuri Tusuba Sarsor Sansing KCSI CBE Memorial Likam Knockout Open Kang Tournament Ki Quarter Final Sangkre Manipur Gi Nat Ki Oiba Masana Ama Oiba Kang Manipur Ki Mangki Danaba Amadi Masana Asi Hena Sakol Hana Bagi Pandamda Manipur Kang Association Gi Miyang Makada Singdamai Kang Association Sinduna Mamang Tagitang Kunmapal Dagi Kangkut Tarani Toina Kurmari Tongna Kaidotuna Singdamai Namana Pameka Kang Changda Satariba Sahi Sigi Humpuni Tusuba Sarsor Sansing KCSI CBE Memorial Likam Knockout Open Kang Tournament Ki Ngasi Sanakiba Metsa Singtang Laribi Kang Association Nambon Bamdiar Kangkuna KKCO Kaishamtong Elang Mameka Kangkutpu Panjel Kuntaruni Pal Kaptuna Mighty Bapi Kebani Takasari boyai hausi makhatana ayeng asagi pawu lobirase Ngasi gi oikiba inga sagi pawda